Haying January ki tangkut mathoi English ingani kuntaru khairiba numit asida iramdam asida mela touba housie laoba amadi makhal kudinmak ki kumhei harao touba athingba thamle haina Universal Mothers Organization ki President Mairangthem Sarojini Leimana phongdokri wafam asi ngasi UMO gi lamphel da leiba mai ilution da paumi singona bamada phongdokibni ngasi aikoina kumhei harao thinglaliba si hogalagliba satra singi khalaga tawbani class 11 12 ki exam loitri fawba athingba si thamlakpani asigumba si chathaduna sum leiba tarabadi lamdam asida leiriba icha sing asi manglakani maramaduna iramdam asida leiriba club maira paibi singnaso mating pangbiduna lamdam asigi satra singbo kalhausi amaromda hojik aikoi gi lamda Asia na thokliba lalasi loiba natri handak taso saiton da bom thadar ki badu da so mioi khar khak leiba thengnar ki amronda aikhoi gi yamna maru oiriba loktak ta tawriba mayamasi athoba da tokna baso khanghanli karigumba aikhoi na tawriba sida kanagumba thoi usittaba toruklabadi madugi afafatta kudinmak thoromadu siliba adugi oijagadabani loinuna maira sang singda housie sanaba si tokpiro haiba wafam thamki manmakha tardun haikibada haying January gi tangkut mathoi sida mafam kuding chatuna harao kumhei tawbagi tribe horagani aikoina tawriba si paisa tanba nate aikoida paisa piraga harao kumhei tawjage haiba tawbiganu kanagumbana UMO gi ming season aduna paisa loba thengnaba tarabadi UMO da pau pibira u haiba wafam su phongdorke hauji isama larik tamnaba honabda iskun gi phi ban bra loina wari mi wara kanda larik tu gi paba changada u tamda paba ngamdraba mafam kuding housie tawraba laura iba pose Pajamiyam si dega koi icha isu tungi miron si apa karama purko ngamgadori ge hai bisi khanda bi homuna aduna koi UMO ge lejeri ba thomi mayana matai lo chan hinga taiba ki tamkham thui hai bisi tang kun ga ma thoi nungdang degi gi ai koi mafam chat pa haurani karaya kari tauri ba pat maya ga kari tauri ba lokta kana kari tauri ba karang ga kari tauri ba